खुरुमजरी SKTV न्यूज येंबिरिबा पुमनमकपु याइफाबि तावरेमना ताराम नोकचरे हानबदा मरुइबा पाव National Highway Singa Nampuda Road Tax, Godown Tax, Lawiba si PR Lengakna, Kudakta, Handokadabani Hanya Justice Committee na Lengakna Taksilaki. Jiribamdagi Piklibanga Yauna Mioy Teruk Faraga Hatkiba Amadi, Ukulda Laiba PNB branch Tagi Lupak Road, Taranipan Hena Lutau Kiva the Chenaba Singima Tate NI and a charge sheet, Hangalakre. Ngasi laibak shinba thungna pangthokna bagu Mahatma Gandhi na laikhidaba numit puning shingduna Martyrs Day 2026 ki thoram Imphal gi Gandhi Memorial Hall da pangthokre. Amasung Manipur kanba khongchat ku sagat poina hayeng petrol pump sing thonglon gani haina MPDF na khanghalakli amarom da oil pump sing mahausa gum thong hangbiyo haina kokomina appeal tawrakli. Hauzik Pau Sandokna Pizari Manipur gi chingi mafam singda lairiba highway singda namfuda road tax godown tax lauriba CPR lengakna khudakta handokadabani haina Justice Committee gi Chairman Joy Chandra Konthauzam na taksilakli Justice Committee on Anglo Manipur War 1891 Martyrs and Freedom Fighter of Kanglei Pak amadi ningthem chaning singluka punna khutchamna duna ining Thaukula Chandra laikhidabagi Marfudarani thoi shubaning sing thoram ngasi JN Dance Academy da pangthokre loinana ning Thaukula Chandra gi saktam ama kangla da khinbiu Anglo Manipur War gi landfam khudingwakta hai laikat pa Yanaba Silchar Kalam Gilanfam, Kohima Kalam Gilanfam, Amadi Tumu Kalam Gilanfam Singh, Semgat Piu, Manipur Naning Tamba Mankiba Numit, Lisingamaga Par, Marfudra Mathoi, April Gitang Kuntaret, Manipur Lengak na recognized Tobiu Haiba Diman Singh, Lengak the Taksin Kre, Justice Committee Chairman Joy Chandra Konthauzam na Makhatara Duna, Lambida Namfuda Lo Kaina, takes Low Haibasi, India get Topa State Lighting as if our Tadri. Maramaduna thawong asi Manipur lengak amadi Central lengak na thokhan bani lamdam ama nungai hange chawkhat hange hairagadi matik chaba mihut mathautai Manipur furup kaya na khundaba lamdamni masida terrorist kharana nampuda tax lauri basi maruoina lairaba miyamdagi I thakpani aikhoigi pawrauda kaigi mapal napi na tangi napi gi mapal kai na tangi masi khangna chatlaba matamda Manipur tangtulai taba state ama oiba ngamgani Aina mahele chatlagadi kang khong chaigani haiki Indian superpower ni haina launari pikraba kuki gi lamhen tu henba terrorist khara asi ngasi fawba loishanba ngamdaba haibasi laibak thibani malem gi miya mangda ikai ningai ni security force khara di chin kuki narco terrorist ki makhada lairibar haibasi hangba yaba ama oiri ngasi su chin kuki narco terrorist sing tauningba thabakta India gi security na yenglaga lairi Aikhoigi mihut sing thengnagadra natraga India lengak bu thengnagadra yeknaba thengnaba ngamnaba hauzikti yelho furup sing ama toina punsandaba yade haiki Manipur da thokliba irang asiga mari lainana Jiribam dagi pikliba angang yauna miyoi taruk faraba matung da hatkiba amadi Manipur da laiba PNB gi branch amadagi lupa crore taranipan ga lak marfu manga lut tawkiba gi charge sheet NIA na thangalakre hiramasigi matang Hindustan Times ki report amana hai Case anima ki charge sheet sing asi Imphal da laiba NIA gi branch office na haukiba tangkulhum doida Manipur da laiba special NIA gi Court number 1 da lankhalakibani hairi charge sheet adu Jiribam gi thodokta accused oiriba Assam gi Kasar district ki Moina Tholkhul dagi Thanglelal Mar Elias Boya Chahinifu Thanglelal gi Marau nupa Lal Rosang Mar Elias Rosang Chahi Kunmari amasung Boro Bekra gi Kaisel Punji dagi Masagi Chahi Kuntraum doirom suraba Khopui Moi Mar Elias Puyagi mathakta thangalakibani amaromda Jiribam da pikliba ngang yauna miyoi taruk hatkhiba dugi matangda progress report
Pikhatlaknaba Manipur High Court na NIA da khanganbasu laikhrabani panba yabadi kumjale singani kunmari gi November tang 13 da masagi tha 10 khakta mangai ba angang ama yauna miyoi taruk Jiribam district ke manung chanba Borobekra da hangba relief camp amadagi Kuki Khutlai Paiba Singna Faraga Pukhi, Numit Aduda CRPF Amasung Kuki Khutlai Paiba Nigi Marakta Thokiba Nong Mai Kapna Bagi Thogdokta Kuki Khutlai Paiba Miyoi, Taramathogi Thawai Mangki, Loinana Faraga Pukhiba, Maitegi, Miyoi Tarukadu Matam Kharagi Matungda Barak Turelda, Thawai Yaudra Hakchang Oina, Tautarakibani, Nakal the Kumjali Singani Kulhumdogi November Tang Kuntrada, Ukrulda Hangba Punjab National Bank Tagi, Lupa Crore Tarani Panga. Lak marfu mga lut tawkiba aduga mari laina na NIA na charge sheet thagalakre charge sheet adu bank lut tawbada luchingki haiba Kamjong district ki Roni Khuldagi NSN IMG Eastern Flanki Self-style Lieutenant Colonel P. Joseph Elias P. Jackson gi mathakta thangalakibani miyoisi Indo Myanmar ngamkhaiga taina na leiba Kamjong district ki Roni Khuldagi faba ngamkhrabani Panbayabadi kumjali singani kulhumdogi November tang kuntrada Khutlai Paiba kangbu amana ukrulda hangba PNB gi branch da changlaklaba matung banking manager staff amasung security personnel sing overpower tauraga banki strong room dagi lupa crore 19 ga lak marfu manga gi senfam lut tawkhibani haina paw asina makhatari Mahatma Gandhi laikhidaba numit pu ningsingba oina ngasi Manipur gi governor Ajay Kumar Bhalana luchingduna state ki thakta siren khongduna ikai khumnaba utpagi thoram pangthokre Gandhi Memorial Hall da pangthokiba Martyrs Day 2026 ki thoram adu vajan saktuna hogdokhibaga loinana ayuk pung 13 chapchana taba matam siren khongduna mafam adu da tinkhiba miyamna Minute ni 2 minute leptuna Mahatma Gandhi ki mafam da ikai khumnaba utki Mahatma Gandhi ki mitamda lai sukatuna ikai khumnaba utkiba thoram aduda MLA Thongam Santi MLA Konthauzam Govindas MLA Sapam Kunjakeshwar Chief Secretary Security Advisor Senior Civil amadi Police Officer Singh amadi lengaki maru oiba makok thongba official kayana sarukyaki Mahatma Gandhi da laikhiba thongna amadi gun sing asigi mirolna khangnaba hotnabaga loinana tung inba mathau tai haina CLP leader Okrami Bobina phongdokre ngasi Congress Bhawan da pangthokpa Mahatma Gandhi laikhidabagi Humfudrani Pan Suba Kumon Thoram da wafamasi mahangna phongdokhibani Manipur Pradesh Congress Committee na silaga pangthokpa thoram aduda MPCC gi President MLA K Megha Chandra CLP leader Okram Ibobi CWC member Gai Khangam amadi party gi makok thongba miyoi kyana sarukyakhi Congress Bhawan da khinba Mahatma Gandhi gi mitam da lai shukatuna ikai khumna ba utkiba thoram aduda o Ibobi na hai chai khuding gi pangthoktuna lakpa thoram asinga sisu Congress gi workers singna Mahatma Gandhi gi mitam da Kok nonduna amadi lai shukatuna ikai khumnaba utpani India khaktana tana malemda lairiba mipum khudingmakna Mahatma Gandhi na pamlamba non violence ki wakhalon asida miyam punna chatminaba mathau tai British na laiba asida matam sangna lengak chupli paiduna miyam bu ot nairamkhi adugumba matam aduda Mahatma Gandhi na hingsa yaudana Changsin khiba tongan mamakal gi khongjang kayana British singbu India dagi tanthokuna laibak asi ningkha tambagi mahau phanghanki Mahatma Gandhi da laikhiba thongna adumak ngasi gi mirolna khangba thoidokna mathau tai ma ki principle discipline amadi ideology na chingba gun kaya asi mipung khudingmak na ikai khumnaba utpagi tangai fadaba lai Mahatma Gandhi gi mafam da lai shu khara katpanatana mahangna pamjaram basing thabak to onthokpa mathau tai haina Okram Ibobina makhatana phungdokhi Velam Sasan Taudana Bharat Asi Namthadana Lairambadagi Mahapurush Mayamamana Magi principal ideology da internally Ketnavakhadi Lairambay Adubu ultimately Bharat Asi Ninkha Tamnanava British Asi Bharat Tagi Tantok Hinanava Ninkha Tambagi Changsalakwa Kungjanda Mahatma Gandhi na Magi non-violence Hingsha Yaudaba Aduna Mak Mapunchi Supakathokna Karigumba Mata Masagi Oiba Wakan Natana Prithivida Mahakna Hingsha Yaudaba non-violence na British is my QP na British Bharat Tagi Tantoki Base Machine Mashideda Ibida Laiba Lake Pakudimona Mana Pamjamba ideology Sisatmina Batargati Ana Sunaba Prithivi Lanjao Si Lair
leiroi haina haijabani aduna ni mahase prithvi laipak marfu henbada magi murti si amdana maku kai khunam uliba ngasi Tamenglong District ke headquarter da laiba mini secretariat da laiba DC office da Martyrs T gi thoram pangthoktuna Father of Nation Mahatma Gandhi gi mafam dai kai khumna ba utkre thoram adu da additional DC ADM Tamenglong chunglen mangna sai diwas ki maroi bus sing miyam da phongdok ki baga loinana Mahatma Gandhi gi mafam da ikai khumna ba utpa oina minute ani tumina leptuna leiki ngasi gi thoram adu da SDO Tamenglong di maidin bui SC to DC Tamenglong Namthango Kamai Amadi, District Administration gi staff sing amadi district level officers sing na sarukya Panbayay kumjali sing mga chamapan ni Funipanda Mahatma Gandhi bu saraw silaga hat kibagi ning sing kumon oina Marches TAC India Pumba Pangthokli. Koko minasilaga hiyang pangthokadawriba Manipur kanba khongchat asida Manipur Petroleum Dealers Fraternity na Sagat lakpagaloy na hayang Manipur da lairiba petrol pump sing thonglon gani haina khanglakli hiramasigi matang na Manipur Petroleum Dealers Fraternity gi maikai dagi thadorok pa cherol amana hayang pangthoka dawriba rally asida sagat na bagi wareb asi housing Manipur da oiriba phibam sing kopna khanaraba matung da lawbani state asida tha kaya tangdu leita ba fangdana leirakpa sida meeting thamlaga miyam gi damak numit khuding gi mathau pangthokliba stakeholder ama oina lamdam asida mahausagi tangdu leita ba lakna bahot na bada fraternity asigi so chobo thodang lai khongchat asidai khoina sarukya ba haibasina state asida khundaminari ba furup singi ai fothorang amadi ngak sen bagi wakhlon adu so phongdoklibani maramaduna hayengi khongchat asida mapung fana sagat na ba Manipur da lairiba petrol pump sing thonglon bagi ware basi lawbani petrol pump thonglon bagi ware basi miyam da khudong cha da ba thokhalage hai bagi wakhlon da lawkhibanate masidi apun bagi oiba masak ama sagat padai khoisu yauri haiba khanghana bagi symbol amani hairi Koko minasil lagayang pangthokadawriba Manipur kanba khongchata sida sinthalep na bagi khanghan khiba duda oil pump mai ising analaying amadi lining laishon ga mari lainaba singdi konsiloi haina kokomi gi cherol amana khanghalakli hiramasigi matang da kokomi gi IPR subcommittee gi convener Fizam Shyamchana thadorok pa cherol amana hayeng chat kadawriba khongchat asida sagat poina Manipur Petroleum Dealers Fraternity na sinthalep to na oil pump sing thonglon gani hairiba si oil pump sing di sinthalep asida konsinde maramaduna oil pump sing mahusagum thong hangbiyo haina Koko mina appeal tawrakli cherola sina makhata na hai kumjale singani kulhumdagi megi tang ahumdagi thorakhibai rang asina maram oiraga matam sangna tangdu laita dana leirakli oirakli ba phiba masida khundaminari ba yelho furup sing amata oina pullaga India lenga ki mathakta kanba kholaw ama laungna ba hayeng Manipur kanba khongchat asi chatkadabani numida sida miyamna nomagi sinthalep tona khongchat asi mapung fahansi sinthalep asida mai singa mari leinaba lining laishon ana ayek amadi petrol pump sing konsiloi haina cherol asina makhatana khangalakli Greenfield Airport Policy 2008 ki makhada Churachandpur District ki Greenfield Airport ama sanabagi wafam hojik fawbagi oina leite haina Ministry of Civil Aviation ki Minister of State Murlidhar Mohalna phongdokre wafam asi Congress ki MP su oiba AICC ki Manipur in charge Saptagiri Sankar Ulkana ngasi chathakhiba parliament mifamda hangkhiba wahangi paukhumda mahangna phongdokhibani MP Saptagiri Ulkana hanglakhiba wahang singi paukhum piraduna Minister of State Murlidhar Mohalna hai notice amasung Manipur gi chingi mafam amasung border district singda connectivity ga mari lainaba mayok nariba issue sing koknaba regional connectivity scheme ude desh ka am nagrik RCS Udan scheme gi makhada helicopter amasung fixed wing gi road sing hengatle udan gi ani suba bidding gi makhada Manipur gi oina Jiribam More Parbung Tamenglong amasung Thanlon da RCS helicopter gi service hauna ba heliport semgatlagani hojik fawbagi oina Manipur da fixed wing amasung helicopter gi RCS route Kuntra mari piba laikre masigi manung da helicopter gi route taruk yauna route kun mathau tauri amarom da Greenfield Airport Policy 2008 ki makhada Churachandpur District da Greenfield Airport ama sanabagi wafam hojik fawbagi oina leite hariba airport ase sanabagi damak lam khangdokpa ama technical survey ama
technical survey na chingba chathabagi wafam leitri adumakpu udan 5.5 ki makhada Churachandpur gi helipad asi RCS ki route oina semgatnabagi khandokpadi leiri masina Mizoram gi Malpuiga samnagani masigi damak Power Enhance Limited ta sinaba laikre haina Union Minister of State Murlidhar Mohal na makhatana phongdokhi NNPZ की वर्किंग कमिटी दगी JTU app pu suspend tawre haina en Kitovina thadorokpa press statement adu yumfam yawdaba wafam ni haina JDUF na phongdorakli ngasi JDUF na thadorokpa cherul amada press state adu JDUF na reject tawi aranba amadi constitutional natroga organization gi oiba wafam ama natte Jeliangro United Front JDUF asi hauji NNPG's working committee gi Convener NNPG's ki Lut Committee asi da lairiba look amani loinana NNPG's asi 2019 ki October 31 da India lenga ka negotiation tauba loi khibadagi status quo ningthina ngaktuna lairi amarom da NNPG's da Kitobi RM Lotha organization haiba amata laite en Kitobi na thadora khiba cherol adu Jeliangnong furup amadi JDUF da prejudices oiba wafamni maram aduna JDUF na stakeholders sing media housing amadi miyamna aranba paw asi makhata na sandokpi ganu JDUF ngasi fawo unity ngakna collective leadership ki makhada NNPG gi working committee gi framework agreement adu ngaktuna lepli haina JDUF ke Ministry of Information and Publicity gi chairwal asida phongdorakli Social media ke tongan ba platform sing da thadrok pa pau khuding ma achumbani haina thajabigano haibo wafam Manipur Legislative Assembly gi Speaker Thokjom Saityabrata appeal tawrakli wafam sing ase sing de mai wang ma bhaigabati lekai da leba United Youth Organization UYO gi yangkhai manga suba foundation day gi thoram da mahakna phongdokhibani thoram adu da Speaker Saityabrata na makhata na hai haujiki matamasi tarai na loba yarakta ba haibadu oire leibak ngak padagi hauraga sanaroi shengbatpa angang sing mahai masing gi mangal Thina Fanghanba, Lambi Thong Amadi Iram Nala Nungai na Basemba Haibasida, Lairiba Club Singi, Chow na Matokaba Oirakli, Mahang na Hai Chay Yang Kay mga UYO na Lekay Miyamgi Afaba kaya Taurakli Basi, Club Asibu Luching Lamba Ahalaman Singi, Hot na Jamanani, Maram Aduna Hawalakli ba na hasing na suahal Singi Pauktak Amadi Kudung Ilaga Chatpa Matawtay, Mahang na Makatara Duna, Hauziga si President Rule Labor Maram na, Miyam Su Hiram Karada Wata Banati Adu PR Laigera Lairogera, Mahak na miyang mihut ama oibagi chap chaba thogang lawduna thabak tawgani haina Speaker Saityabrata na makhata na phongdokhi thoram gi saruga ma oina UYO na konbada leiba taekwondo masana da medal lobang ngamlakraba sanaro singda mana piduna pukning thogatki Hojiki matamna akhoi khudimang na section ke da bisi chinda ngangba oi bawa nataba yamna mana sajalaga haiba aduki mati yam leire madudegi akhoi section ba mathau tai manam ni ngangi bising duna sum malami de puraga di yam phaba matu nataba de lana social media si lana sin robagi problem adu ngal itar thoi hojik su dum social media si disa amaga nusin da ba amada yengthi da ba aduki mati makhan yamna poli masibo thengna ba khoi mathau tai social media da Facebook da Instagram da Twitter da kayo mo yauri hain madu hita ko asum mani na khan maya de ba mayam na hai PR gi matam se why phone ne why akoi su why adu bo aina hajen ni modi ai gi di PR lai gelo le tra ai to bom thopa MLA mo gi mathau chap chan to gani speaker mo gi mathau chap chan to gani aduna tum da lakada ba lami singda he na mai pa he na afaba wakla mo oibo su Malem gi leibak kya na chawkhalam jail da mangjil thaba ngamliba si makhoi gi mapa mapu singna thamlamba liklam singak na chatpa ngambagi ni haina kairau AC gi MLA Laurembam Rameshwar na phongdorakli wafam ase kyam ge mele kai da leiba khagemba mapai bungogi nauna sagada ba sanglen gi ure buyung tambagi thoram da mahagna phongdokhibani thoram adu da Peace and Integrity Committee kyam gai pick ki convener chinga kham Mega Chandra kyam gai apun banupi chawkha thorang loop ki president
Moirang Them Sobita, Kagemba Committee Kiamgagi President Sandam Gandara Samadi, Laikayasige Halaman Kayana Sarukyaki, Thoramadu Gamari Lena Emile Rameshwar Namakatana Hai, Matamama Daikogi Pai Pusingi, Kongul Amadi Liklam Karakai na Chatna Rurabasu, Hauzikti Matamgi Matung Ina Ikoi Masel Amato Oibagi Wakalon Mayon Chong Bahore, Ipai Pusing na Tambira Makongul Amadi Liklam Ngakna Chatpa Matogtai, Malengi Chaukalabale Baxing a si Makoi Makoigi Mapama Pusing na Tamlamba, Liklam Singak na Chatpangami, Landa Masida, nung YAIPHABI Amadi Chaukat Papurak Pangam na Pagi Pandamda, Kagem Bagi Laisang a si Nong na Sana Batorang Taubani, Miyam na su, Laisang a si Sabada ang mamating Pangbiyo Haina Emile Rameshwar na Fongdoki. Yang gue itu leba kage mama di mayang amba ani azari di mayang amba wari man tabi ramane bagi mayat yang sam hak wari adi kage matam da Manipur am ngaya hele ramba may matam torom bagi lamel mayam lanmigi adi gen season mayam le ramba da la sang si nong sa kan da sum lebak so hena kun si ngaya pa pa ka ma khalon da khalaga fazabane masida mayam ngasibu ubi mayam na so hari idawani la sang chap da ngama mateng ji pangbi na ba ngasi pressing mi lai thum haje hosi lai ba maleng hong hoji da di koi ipai pugi chana bi je ngang chapane hena phaba aduga miyam su yam lai cha woine haina kanjai kam ha ngasi malem chokhala ba lebak mayam koi South Asia da lai ba China Japan kudamai Thailand lai bijing da pa pugi lai koi chana bi mangang challe adu ngasi malem da masak thokpa adum leba amoi ngame adu koi Manipur su matam ma da koi khara hoi na tongan ba aning matam na ro hojikti matam yor kone khangde adu miyam sum ihol akne khangde adu ham ipai pugi chana bi da mai onsla pa ui makha ta onsan makeup to the Manipur am ngai badum leba amoi na thazul Yang bayi kung lamden na subo kon bidi ba idaw ani si suki matik mayay leba kangla da matam sang na palamba moy na pan ma pam sa sin na pan matam da Manipur si suki matik nungai ba YAIPHABI chawkhat pa edi khudik mak hiram khudik mak yam chawkhat pa ma pam moy ram ba si akoina masa manai wori ba akoina ngasi magi matik mayay budo ben dog jingi matik mayay se khangjarak pa loina na hauri ba tungi saron surol la iba generation mayam da su budo gi matik mayay se he na khangna na ba koi asoba mayam chanba mi lising mayam ama koi tin ba yano gi dangta anowa sanglien se matam ga sunaba mong da sengpa sanaba gi pandam da sengko sabani Manipur da thokliba chahi ahum farakadawraba irang asida su group ta lairiba kuki khutlai paiba singna thaubu oina makha tana chathari masi modi lengakna Thingdriba makai Manipur da ing tappa hanjilakpa ngamkhiroi haina World Meite Council na phongdorakli ngasi World Meite Council na thadorakhiba cherol amada kuki jogi khutlai paiba group sing ningthina senadraba amadi makhoi sing lengaki makha da control tawdraba Manipur da santi purakpa haibasi oithokiroi Central lengakna kuki jogi khutlai paiba sing da thamliba appeasement policy asi makha tana chatharingai Manipur gi irang asi makha chathaduna laikhini Manipur lengak intelligence amadi administrative mapangal kallaba su chahium faraklaba Manipur gi irang asigi maruoiba horak pharmacy khangning dabra natraga thaidok naba hotna duna lairi World Meite Council na kayara khanna amadi Seng na irang asigi core issue amadi masigi waroshin purakpagi lambi haiduna lakli adumoinamak state amadi central lengak asi makhoigi hanadagi leiba wari amadi policy framework singda panthaduna lairi haibasi khangle fiba masida lengak na thabak tawba amadi ngamdab haibasi yamna nungnangningai oibata natana yamna lumna lawi karigumba fundamental truth asi khangna thabak tawraba matamda Manipur gi tangdu leitaba fibamda matam ama hekta da hanjinba ngamgani Manipur lengak na thadorakpa ngarangi press release asi wahan thok leiti haina lawi maramdi cherola da thokliba irang asigi achumba sengbadu khangdaba manba ama yauri lengak na thawai yauna michang mikhai naidana political natraga lanai interest yaudana thabak tawba changi Manipur da PR lengakna irang asige chumba wahau khangna chatlabadai state asida lairiba furup khudingwa khanagom nuksi chanana khunda leitaba purakpa ngamgani haina cherol sida phongdorakli Capacity building of technical staff haiba hiramda technician of blood centers and blood storage centers ki matangda numit humni chupna chatharakpa state level training program nga siloisin khrei blood center JANIMS Imphal amadi state blood transfusion council Manipur ani na sinduna blood center JANIMS ta pangthokpa training program loisinbagi thoram aduda blood center JANIMS ki in charge Dr. O Gitchandra blood transfusion service ki deputy director Dr. H. Teresa,
Transfusion Medicine की Senior Specialist Dr. L. Dorendro amasung Shija Blood Center and Transfusion Service की MO in charge Dr. Salam Hemawati na saruk yaki. Loishin bagi thoram maduda Dr. Ogit Chandran haikibada tongan blood center mga amadi blood store center mga gi technician ani na saruk yadana training program asi chatharakpani. Technician sing asina I ching badagi hauraga I kapuraga reaction thorak pafawagi steps sing asi technician sing da yamna maru oi thoram asi National Blood Transfusion Council gi makhoigi training gi kanglon sing ngakna chatuna pangthokpani. Thoram asi da blood center gi resource person sing na technician sing da tawroi daba amadi tawgadaba kanglon sing kupna takpi tambiki. Training program asina technician sing da wakhalaw sing leihan bakhak natana makhoina tawriba blood center service sing aduda hena kanaba piba ngamlagani haina phongtoki. Manipur की different districts in the blood center manga amadi blood storage center manga punna center tarasi की technician ani represent tawraga for the last 3 days apai continue to run apani hariba apai ki training ase suki mate it is very satisfactory meaningful yamna kanai haitare kaigino pu technician ase apai ki blood center natraga blood storage center the technician are the backbones I singbadagi horaga horen I kap puraga reaction thokobuk ki step sida every step sida makoi ki role se suki mate darkar oi Ngasi akhoi gi numin humni gi training for lab technicians ta wise more of a capacity building aduga refresher training course ni akhoi gi main purpose of training se kai gino hire kandati lab technicians me anda akhoi na update tawbiba aduga moi gi refresher training su pibiba kamaina akhoi gi blood transfusion services se efficient or hanabagi technical support so hina pizari se training sida Sustainability Development and Human Progress haibasida numinini chathagadaba national seminar among asidagi Wangjingda laiba YK College ta hodokre college asigi internal quality assurance sales amasung seminar committee na Manipur lenga ke Directorate of University and Higher Education ga khutchamnaraga sinba seminar hodokpagi thoram aduda Directorate of University and Higher Education Joint Director A Ramasankar Sharma YK College की Principal Professor K.H. Jugindro amadi Manipur University की School of Social Science की हानगी दिन Professor E. Bijoy Kumar na Mithunglen Singh oina saruk yakhi thorong Mithunglen Singh na seminar asiga mari leinaba bulletin amasu phongki thoram adada YK College की Department of Economics की Assistant Professor Dr. Khangembam Arun Das na numin ini chathagadaba seminar asi pangthokbagi nunggi oiba warol pi bagaloina na seminar asigi kana bapunna lomin hausi haiba wafam kaya phongdokhi seminar asigi ani suba technical session na mathang tha February gi tang ani da pangthokani loina na Sustainability Development and Human Progress haiba hiram asida proper paper pathokani. Sustainability becomes a core issue. And sustainability is not only about protecting the environment. It is about maintaining the balance between economic growth and social equality. And of course, ecological integrity. Development that exhausts the abundant natural resources, marginalized communities, or compromises future generations cannot be considered a true progress. Sustainable development urges us to about present needs responsibly for us while safeguarding rights and the resources of the future yet to come. Paugi marak thatna atenba break amatang lominasi. Ikai khumnajaribe adongi mafamda Coordinating Committee on Manipur Integrity Kokomi ki maikaidagi nolukna wahai kharadang thamjari madudi haukiba lisingani kungo humdoi me ahumdagi lamdamasigi yelhau furup singda chinku ki narco terrorist singna aphongba landa ama chatharakiba misi mina asok apan kaya nanghanduna Manipur thugaina naba honariba asigi wakhairol ama leitana lakli Thokliba irang ase India lenga ki aronba agenda oirambadagi ngasidi miyam hupna India ki policy amaki makhada chathahanba irang ni haiba ase khangnare haujik aikhoi isagi iramdamda lanjen nabagi fibamda
matam shangna leirakpa isagi iyum ikaida mapung fana hanjinba ngamdre loinana national highway singda ningtamna chathok chasin yadri amade leipaga sigi economy hainingai leitana sokchinkre oiriba fibam asigi wakhairol karamna purakani haiba tamba ngamdaba fibam amada leirakliba ase miyamgi akanba kholaw ama India lenga ki mathakta changsinbagi tangai fadaba tanja ama leirakpana lakliba January ge kuntramathoi lisingani kungataru thangje numitta Manipur kanba khongchat ayuki pung tara taba matamdagi kwa kaithel tidim ground dagi khongshan jaraga thangmaiban thau ground da miyamgi oiba apunba mifam ama pangthok jagani hairiba miyamgi khongchat amade miyamgi mifam asida leipak miyam maru oina lamdam asigi club organization maira paibe mahiroi laingaki amade lanai shinfam khudingmakta singpangbiriba khwai pumnamakna saruk yabinanaba kokomigi maikeidagi paujel pizari paujenjariba coordinating committee on Manipur integrity kokomi break ki matungda mayam amuka na taram nokchari Haukiba January amadagi January kuntramathoi fawa chathagadaba kuntrataretlak suba National Road Safety Month ki thoram Jiribam district ki oina district administration Jiribam amadi district transport office ani na sinduna deputy commissioner ki office ta laiba conference hall da ngasi achamba thoram ama pangthoktuna loisinkhre DC Krishna Kumar na stakeholders sing maru oina district police Naungna Hankiba District Transport Office Amadi Atay Line Department Singi Matengna Contrataretlak Suba Road Safety Month Mai Pakna Pangthokibagi Thagat Pafungdoki Thama Chupna Chatharakpa Observation Asida Miyamna Road Safety Gi Matangda Tongan Mafam Sing the Enforcement Drive Chathakibag Lambida Safety Pamlet Sing Chai Thokiba, sticker sing, helmet sing, amadi atay potlam sing yan thokta na awareness sing pangthoki district level ge oiba painting amadi debate competition sing pangthoki district asida laidwa school college sing gi mahairoi police CRPF ki personnel sing yauna bike rally pangthoki ba road safety gi maramda wall painting competition pangthoki babu nungai ba phongdoki Krishna Kumar na miyam da traffic ki kanglon singak na chatnaba amadi atay sing da su wafam singak na Chatnaba wafam thamki Rims ki OPT da laying balakliba patient khudingmag Ayushman Bharat Health Account abhada suksoi soidana registration tawbadabani haina Rims Imphal gi maike dagi khangalakli hiramasi gi mathang da Rims ki media cell na thadorokpa cherol amana hai Rims ki OPT da laying balakliba aptimet khudingmag abhada registration tawnabagi khongthang ama laurakliba si OPD gi service ningthina chalaiba ngamnabani loinana anawa thorang asina patient gi data management ki thabakta hena khumang chawsel hanbagi mathakta OPD da yengnabagi registration amasung consultation na chingbada khudong chadaba kaya mayok nariba adusu kokhanba ngamgani maramaduna Rims Hospital gi OPD service loidringai mamangda avagi registration mapung fana tawgadabani avagi registration paidaba miyoi sing OPD gi token launaba honabada khudong chadaba kaya mayok nagani asigumba khudong chadaba si thengnadanaba mangjongna na mathau taba thabak sing loishinbiyo haina cherola cinema khatana khangalakli Leprosi na araba miyoi simuhan thana yengbagi mahot miyoi ba amagi minungsi uttuna nungsi chanana loinasi haina Manipur lenga ke Directorate of Health Service ke Director oiramba Dr. Karam Lokendra na phongdurakli Mahatma Gandhi na laikhidabagi ngasigi numitpu chahi khudingi National Anti-Leprosy Day haina pangthoknabagum Manipur dasu Indian Medical Association ge heritage hall da ngasi pangthokre Tharamadu National Leprosy Program National Health Mission Manipur amadi Directorate of Health Service na silaga Ending Discrimination Ensuring Dignity haiba theme da pangthokibani Tharamadu da Dr. Karam Lokendra na makata na hai leprosy hariba laina asi chahi lising kayagi mamangdagi lairaklabani matam amada leprosy naraba miyoi sing asi inthoklaga thamlambagi channabi leiramkhi haujik so laina asina naraba miyoi sing
hangoina yengbaga loinana makhoi nungsina loinabagi chang nemli leprosi hairiba laina asi bacteria makhal amana nahanbani ngalinge matamda laina asigi layong khanglabadi matam chana layengduna fanba ngami India gi oina leprosi asi kumjali singani kuntaret fawda muthatnabagi pandam thamli adumaku pandam asi fangna bhotnabada awabadi oigani kumjali singani kun mapan fawbagi manungdadi laina asi mapung fana muthatpa ngamba yai haibagi thajabalai Manipur da laina asina naba mi gi masing asi Yambanate layeng laga fakhiba miyoy kaya amasu yaukre leprosi nare haiba khanglabadi imung manungi miyoy singna matam chana layeng na bahotnagadabani haiki thoram aduga mari lainana multi drug therapy tawraba matung layeng bada fakhraba miyoy singda su khudol pot pikhi Leprosy, unfortunately, one of the oldest diseases known to mankind. Ojatarasu, mysterious or overcome the mysterious of the young delay. Leprosy, makes you the artificially upon a laboratory photo woman, Masapon woman. I don't know Masapon woman, Madame scientific. Laibang asidagi leprosi muthanabagi khongthang hena kansinaba amadi laina asigi matangda ehenba awareness pinabagi pandamda laibak sinba thungna pangthokna khiba National Leprosy Day gi thoram RIMS Imphal da su pangthokre RIMS ki Department of Dermatology na silaga Hospital asigi General OPD Complex da ending discrimination and ensuring dignity haiba theme da pangthokhiba thoram aduda RIMS ki Director Professor G Sunil Kumar Sharma amasung Medical Superintendent Professor N Sanjipna Chief Guest amadi President oina sarukyakhi thoram aduda Director Professor G Sunil Kumar Sharma na haikibada leprosy hariba laina asi matam chana khangdoklabadi mapung fana fanba ngami maram aduna laina asi nganna khangdoktuna amadi matam chana layenglabadi disability oiba natraga atopa miyoida sandokpadagi ngakthokpa ngami leprosy na naraba miyoy sing khunai na hanthana yeng hanthaba mityeng da yengliba asi muthatnaba amadi makhoigi ikai khumnaba mangdanaba healthcare worker amadi mahairoi sing punna hotnaminaba mathau tai loinana leprosy gi matanga awareness piba ngalingaida laina asigi layong khangdoknaba hotnaba amadi rehabilitation gi thabak thoram singda RIMS na kathokpa amaga loinana thabak tawbagi wafam hena chetsin hanle haina su mahangna makha tana phongdokhi loinana thoram adu da leprosy naraba miyoi singbu taramna oktuna makhoigi akhang kanbagi thongnabu ikai khumnaba utkhi National Anti-Leprosy Day, that is ending discrimination and ensuring dignity. How we are going to do this? So at some point, we all know that leprosy by now is, in India it was the level of elimination level, 2005, but still we have cases. Those patients, they are not coming out and the families, they are not ready to come out in public and seeking the treatment. We have to somehow penetrate this to come down to the last man in the queue. So we have to find out how we are going to do this. So I think the discrimination part remains one of the very important and very highly resistant part of the approach. On this National Anti-Leprosy Day, let us reaffirm our commitment to strengthen early detection mechanisms, reducing disability through timely intervention, combating stigma through education and advocacy, ensuring dignity and social inclusion of persons affected by leprosy. District Health Society Thawal amasung National Leprosy Eradication Program Thawal Unit na silaga Lilong Primary Health Center da Anti-Leprosy Fortnight amasung Sparse Leprosy Campaign 2026 nga sidagi hodokre Thoram da Thawal District Chief Medical Officer Dr. Y Nokul District Leprosy Unit Thawal gi Physiotherapist Kaisam Premita Lilong Primary Health Center gi MO in charge Dr. Rupachandra amasung Dr. Brozena Thoram gi mithunglan sing oiki Ending discrimination and ensuring dignity haiba theme da pangthokadaba campaign hogdokpagi thoram aduda Dr. Wainokul na hai leprosy haiba laina asi matam chana layong khangdoktuna layeng horabadi araiba mongda fahanba ngamba laina amani matam amada leprosy naraba miyoi sing pap chelabani haiduna lotsilaga thambadagi miyoi kayagi punsi pikhamna khi amadi soinai hanki hojikti medical science chawkhalakpagi matung ina laina asi matam chana khangdoktuna layeng labadi kanbangamle maramaduna laina asigi chingnaba lairabadi manak nakpo hospital da chatuna test tawthokpiyo haina Dr. Nokulna appeal tawkhi
महात्मा गांधी लेखिदबगी हुमफुद्रा निपान सुबह मार्चेस टी की थौरम पांगथोकपगा लोइनना एमजी नारेगा बचाव सरगम संग्राम गी सरुकम ओइना ngasi khangabok block congress committee na silaga wangbalda leiba congress bawanda wakat mifam pangthokre leibak sinba thungna changsileba mg narega bachau sangram da wakat khongjang aduda rss ki thawong leibak asibu singnabani bjp gi sasan yaning de mg narega maming onthokpa gandhi bu singnabani haina thaba placard sing season akhibaga loinana kholau sulauki tharamadu da thobal district congress committee ki president and lukhoina phongdok khibada india naning kha tamnabagi ihauda choba thodang laurakhiba mahatma gandhi bu rss ki thomi amana ngasigi numit asida nongmaina kaptuna hatokpikhi asigumlaba miyam gi luchingba amabu karisu leitana hatokhiba party adugi thomi sing asi laksinaba india amadi manipur gi miyam mikap thoklasi haibagi wakhalonda ngasigi tharomasi pangthokpani haina mahakna phongdokhi भारत मचा सिंजे इंखा तमनबगी लांदा औना लिंजेन याम चावने पिरकपा दुंबा एकोई पुनोमोना बापूजी महात्मा गांधी है भारत फादर ऑफ द नेशन है नेशन है सो इंडिया बुने अदना कोई मियोय बपुना मक्से सिगिदमक्ता वाजरकपा भारत की लीडर क्वाइगी लीरबा सिबकीदबा सैसुम पाइबे माना नंगै पाइबे मिगा इन्नेबो ngamba marin leba thौना leba इपामा कैसु लांजद्रबा मारा लेजद्रबा गांधी जी वो रिबोल न कापना मांगन जी हिंजिंग थौरम मांगसी खामबो ब्लॉक ना सिंजेदुना असिगुम्बा बापूजी महात्मा गांधी जी की मफमदा हाईले कतुना मिकी पीना पिरांग सिंजेदुना इमा भारत की असंगबा स्टार नंगुमना कोई पुनमुसु थौना पिबियो को हाइना थौरम थौना आसे पांगथोक सेबने Irang asida lanjena rakhiba singi livelihood initiative program gi sarukama oiriba mobile catering service ngasidagi ahan boina DC Bisnupur Pujai langmam na Bisnupur district ki kumbida laiba new model public school da hangdokre thoramadu da DC Bisnupur Pujai langmam social activist Rohan Philip new model public school gi principal Hemam Raju Kumbi Circle gi AI Hemam Basanta su sarukaki Tharmadu da Pujai langmam haiki da Bisnupur district ki manung da lairiba lengaga madilana school singda ahan ba oina mobile catering service asi Bisnupur district ki Moirang block da laiba Kumbi da hogdokpani masida social activist Rohan Film school asigi principal loinana JDO Bisnupur yauna miyamna support tawraga hogdokpani lanjen rakhiba miyamna semjaba service asina lanjen rakhiba singi income generate tawbata natana angang sing asida nutritional oiba food fanghan bangam lagani loinana lanjena rakhiba angang sing hena faba oiba oina bagidamak service asi tawbani haiki IDPs की livelihood initiative program ओइना अखोई mobile catering service ओइना अखोई की बिष्णुपुर district की मखादा लेबा government as well as private schools mayamda ngasi hodokchabani ado sigi makha sida अखोई IDPs mayamna prepare tawzaba अखोई की canteen service se ओइना yonjaraga moi gi su income generate tawzaba aduga angang sing da su nutritious oiba hauba food se once a week or twice a month aina adumaina अखोई na semdok charaga angang sing sida su phangan bane adugi it's beneficial for both IDPs as well as for the students and mayam gi khoi gi su hena chawkhatna ba community service oina khotna ba gi khongthang ne haina ngasi lojai Sombong geta laiba ibudong nong dren pakhang balai bungda nauna sagata ba mitin sangasi lamlai esig MLA KH bom chana ureb uyung tamkre tharamadu da Sombong Jila Parishad ke hanagi member yumnam ibungo Sombong Gram Panchayat ke hanagi pradhan N Dhaneshwar Sombong Lai Thawaluk ki president A Prem Jitna chingba singna sarukyakhi tharamadu ga mari lainana MLA KH bom chan haikibada hoziki matam da Hauzik matam gi naha singna ahal laman na haiba wa taning dabagi hainabi ama lairakliba asi achumbali chatnate yariba makhai thaksi khasi mangdana ba hotnasi aikhoi miyoiba ama oina isana fatre khanglaba thabak sing pangthokta ba amadi pukning wakhal fathana ba lai khurumnari bani afava pumna makna lining bana thawai yauna ninglabadi kana ba kaya fangbang ngamgani haina mahakna
ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯉꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯒꯤ ꯁꯥꯖꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯇꯕ ꯁꯤꯡꯁꯦ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯁꯤ ꯊꯥꯗꯅꯕ ꯂꯥꯛꯁꯟꯅꯕ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯆꯠꯀꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯕ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯨ ꯇꯧꯗꯅꯕ ꯑꯐꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯅꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔꯁꯤ ꯅꯤꯡꯕꯅꯦꯅ ꯑꯩꯗꯤ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ Moirang Esigi Manung Chanba Kwakta Municipal Council gi Ward number 4, 5, 6 amadi Ward number 7 gi yamna maru oidiba lambi Makhalaikai gi Mohalani na Koliba Kwakta Igata Balambi Haina Kangnariba IVR Road Lambi Asi ka hena Fachilaktabana Young Kwakta Organization gi volunteers singna ahanbagi oina Lunan bagi pandam da sit sengba amadi ising chaithokpagi thoram ama lambi asida ngasi pangthokre ngasi Young Kwakta Organization gi thomi sing amadi members singna lambi asi thungna ising puba gari sinaduna ising chaithokhi loinana lambi gi amotpa sing sit sengki amadi kongkut sing mention ki YKO gi General Secretary Anis Ahmad na hai khibada social awareness kam cleanliness campaign asigi maru oiba pandamdi lambi asigi fibam yamna thina soksilakpada chatpa Chathok Jatsinda Yamna Awaba Oinare Maru Oina Kongkut Sing Nong Churakpada Laikom Thokpagi Awaba Hosik na Uful Ka Hena Hoba Maramna Nuksit Silakpaga Lambi Asigi Akoivida Labor Yum Sing Ufulgi Awaba Haibadu Oheli How Kibacha Imangagi Mamang the Lambi Asi Black Topping Tharamba Matam Ada the Su Quality Control Toram the Bagi Miyam na Pena Kidabagi Wafam Lena Krabani Maramasina Lakliba February Thasi Fawada Mari Lena Authority Sing Lambi Asi Sembi Dragadi Makhatana Miyam Gimateng Lauraga Semjinaba Fidep Lauragani Haiki Lambi si ukunna chatpangam salaktaba adagi nong chure laikhomna mafam marang kham chatpe ya salaktaba adagi nungsa saro ukunna nungsit matam magla ka dore wa ba amgi bathukta wa maruai na koi gi hansing nama son chatpa matam da ukun wai phonsin gi wa basina lok thungbagi su am problem nga tangai re aduna laiba February gi tha phausi lambi si mai leina basing sembi raktaba tarba adu ekta gadi akoi angam paisa buthok na lambi si sembagi adum bagi wakhalon da koina ngasi gi thabak tharam si pangthok chab Hauzik amuk sanabagi pauda Sana Khonabada Thawayaba Lilong E Shigi Hawalakliba Naha Singidamak Matik Jaba Sanabung Amata Lairamda Bahaibasi Laibak Thibani Haine MPCC gi President Amaleke Mega Chandrana Fongdo Kre Wafamasingasi Global Excellence Awardee Alhas Dr. Muhammad Riazuddin Khana Lilongi Sanaro Shingidamak Katpa Lilong Laihau Khongda Laiba Diamond Youth Club DYC gi Public Ground Miyam da Kuchinabagi Tharamda Mahangna Fongdo Kibani Tharamadu da MLK Miga Chandrana Hai Manipur asi apikpa state ama oirabasu sana khotnabana lamda masibu malem da saktak pangamli adubu sana khotnabada thawaya balilong e shigi hawalakliba naharol singi damak sanabung matik chana lairamda bahaibasi laibak thibani Masinadi national amadi international ge sandaroi puthokpada awaba oigani lilong Asia minister kaya thokrabasu political will leitabana mapung faba sanabung amata sengbatlamdabani adubu Alhas Dr. Muhammad Riazuddin na Lilong Asia tungi laibak lem nabagi dama achauba sanabung ama miyam da khutchinaba sina wonba ama puraklagani haine MLA Mega Chandrana Fongdokhi amaromda DYC ground da chathariba ahum suba DYC din night open state level tennis ball cricket tournament 2026 ki winner LC Lilong cricket team na oikre team kunna saruk yaraga chatharakiba tournament loishinbagi thoram aduda MPCC ki president MLM Kesha Mega Chandra Global Excellence Awardee Alhas Dr. Muhammad Riazuddin Khan SDC More Muhammad Sukur Ali na chingba miyoi kyan thoram aduda saruk yakhi tournament adu yesi sanakiba final match da LC Lilong cricket na Ayman Achibarbu wicket ni panda maithiba piduna champion oiba ngamki Sports infrastructure nahasing sana khotaba sibo mayam amada pesa thadaba infrastructure segotwa ground segotwa masigi investment yamba tawba na amani masi yana ko honari masigi
achauba is a long term investment amani maramdi masida haurangi manharol singa maron kaya sida masa mong phaba adagi sana khona badagi afaba sanaroi mayam amu puthui heraga thabak phungba adagi damdam masida tinjang gaijang daba sanaroi kaya mayam singasi discipline adagi moral development mayam si ekoi sports ki activity mayam si sina kana ba pi National Master Athletic Association asilagang asidagi Rajasthan gi Ajmer da laiba Patel Stadium da taret suba National Master Athletics Championship 2026 haudokre ahoba numita Manipur gi Master Athletes singna gold medal taramanga silver medal taranithoi amadi bronze medal ahumpuna medal kuntra fangbangam kre championship adu nanupagi chahini fumathaki 10,000 meter race ta Muhammad Abdul Rahim na silver medal fangduna Manipur gi hanba medal account hangdokhi loinana championship aduda Manipur gi hanba gold medal na chahi humfu mathaki nupagi 10,000 meter race ta TH Chawbuna lobangam ki championship asigi tongan mamasana singda Manipur gi damak gold medal fangkraba master athlete sing adudi N Bhanupati L Uma Y Sangita TH Santi M Rogita M Cha L Moirang Laima, Y Madhuchandra, PH Kalachan, S Manmohan, KH Ibocha, Muhammad Amamuddin, RK Sanahan, BTH Kunjaranini. Ngasidagi Rajasthan gi Ajmer da hauriba taret suba National Master Athletic Championship ta Manipur gi chahi marfu manga helaba athlete KH Ibocha amadi mahaki loina bi chahi marfu helabi RK Sanahan bi anima gold medal lauki masamo fana laiba imung amagi masak utliba Master Athlete Ibocha amadi Sanahan bina Manipur gi haurakliba mirolu masamo fana thamna papauzil piri hiramasida SKTV News ki chief reporter Khetrumiyum Premchand amadi video journalist Hodam Nilachandra dagi akhanaba paudam ama Tareshuba National Master Athletic Championship ngasi dagi Rajasthan gi Ajmer laiba Patel Stadium da haudokre Manipur tongan ba medal kya amal logre adubu khwaidagi singtha ningai oiba ba bitare laiba athlete singasi gi manungda akogi couple oina lakpa aduga animak gold medal lawba ngamkhiba athlete aniga unabagi tanjada lojage ima gi mingam ta haibiyo Arkasangambi aduga ozagi mingna Khajai Bocha Maite ado ima ga kogi babung haiba tare ani se adum tai matai manau ne laga su medal se matai manau oraga su tumak lawba ngamme yan han mata kogi ko babung phangbirisina karam game dano aduga gold medal phangbi ke phawi bage aina sanajari ba aina medal phangjare se short put tani 80 plus 85 plus ta aduga ima gina aigina 80 plus women da football kan longjam da okay ozara logirisna koi babung logirisna short put ta 80 plus ta aduga 80 plus 85 plus ta bitare sahi marfu manga ge methaka leibo singa bitare yamna fit oina uba bitare aduga imana 80 plus ta kogi keno da longjam sida gold medal lawre ado sumaina ha bitare babung ila shading is sumaina kogi couple oina laga medal sudum law hangiba fit ona sudum mag leiba masi kyam kuire aduga sigi fitness se Manipur gi miyam da karamna kogi message amone pi kana khanganing boge haduga thambi तसेनमक्ति अखोइना चाबा थकपा तुम चाबा जगी सानबा प्रैक्टिस चाही जे लेप्तबगी सानबा कांदा अखोइना असिगुम पोजिशन से लोब गमनी अखोइ पुंग मंगा दगी हौरगा वॉकिंग चलगा अदगी हलागा युमदा फील्ड अखोइ प्रैक्टिस तवे मामान पोलो ग्राउंड सॉरी स्टेडियम में तवे आइना युमदा याम मतम तवे मरम मदुना सानबा सानबिगे न खलगदी हल नहा वने लेबिगे खलगदी मयाम पुन हलमन कुमन फजना इंगेजना मतम जाना होगत बिरगा चाबा थप कंट्रोल तो बिरगा अतोप एनी चाबी कनो अफबा स्पोर्ट्समैन की ओइबा पोटै चाबियो अदुदा अखोइ गोल लोबो ngangone हाबि थमजगे यामना फजबा वखलो ने बतारे दुगा इमा सु सानबसे अदम पाबुंग सानमिने हाय इमाना खुमल पक प्रैक्टिस तवे हाय सुमाना सुम कपल अमा ओइन हाय बतारे मतै मना ओरगा सु सानबा खोना हक्सांग फिट
ओन लेतबे हाबगी वखलोन से मसिना मरम मोरकांदा हौरकलिबा अखोगी मिरो सिदा अखोना पाउजल अमा पियो पामसे करी करी पाउजल पिबिनी कई हाबिनी kitang yahujing alaga ko ay koy di pong ahum makari hagalaga ko di sa laban adugi kano duna ngasi bhawa koy na de yete degi alo jabe wa ima madi pabung anina Manipur ki gold medal ani lawba ngamle aduga khwadagi tamjuningai oiribadi hairiba chahi matang asida hakchang si fit oina na de itna leiriba sisu Manipur de leiriba miyam su masigi matau tamakanda tinjang kaijang daba afaba kunayama puraknaba khonabada pabung amadi imagi khudung inba namba oyasi haibagi wapam simiyama thamjari tema person nilasandagana pamjari ba Khetrimayum Premchand Ajmer Rajasthan. All Manipur Football Association Amphana Sinduna Lamlong Thongkhong da laiba artificial turf ground da hauzik chathariba under 19 women football tournament 2025-2026 ta Young Welfare Club amadi FC Imphal mai pakre tongan ba team taran sarugyaduna chathariba tournament na siging si sanakiba hanba ground gi manga suba league match ta Young Welfare Club na ICS reng bambu yamna lakchana panjal taranipan sinoda maithiba pikhi loinana ani suba ground gi taruk suba league match tana FC Imphal na Eastern Sporting Union ESU bu panjal ani sinoda maithiba piba ngamkhibani. All-Star Kiamgai na silaga Kiamgai may alekay ground at chathariba ni suba 5-man side village open football tournament 2026 ta Lioro FC Loitang amadi G5 haidok mai pakre tongan ba team kuntrani thoina sarukyaraga knockout basis ta pangthokiba football tournament na siging asi sanakiba league match singda Lioro FC Loitang na Arun FC Karambu panjal ani amada maithiba pikhi ani suba match tana G5 haidok na Kanglei na ha FC bu panjal mari ani da maithiba piduna mathangi round changba ngamkhi. Gulabati Education Social and Cultural Development Organization GSCDO na Sinduna tha sigi mangadagi hauduna organization asigi ground chathariba taret suba GSCDO Trophy State Level 9 men's side football tournament 2026 ta A1 chicken namadi side IFC mai paktuna semi final changkre football trophy asigi ngasi sanakiba hanba quarter final match ta A1 chicken na RBIF Sibu Panjal Amasinoda Maithiba Pikhi A1 Chicken gi Sanaroi Sajitna player of the match ki mana funky loina ani suba quarter final match tana side IFC na Suba FC bu Panjal Mari Sinoda Mari ni the Maithiba Piduna semi final changbangam ki sanakiba match adu da mai pakraba team side IFC gi Sanaroi Riaz Khan na player of the match ki Takibaga loinana trophy kuchinaduna pukning thogatki. Khurai Sajor Laikai Dalaiba Galaxy Cricket Club na silaga Imalai Khulembi Playground da chathariba Hanba State Level KCC Cup State Level Tennis Ball Cricket Tournament 2026 da ACT Reform Thongzu mai paktuna quarter final changkre chathariba kabasigi ngasi sanaki manga suba pre quarter final match da ACT Reform Thongzu na YWC Patsoibu run Humfu tarukta maithiba piraga quarter final changmangamba manga suba team oikhi match adu da ACT Reform gi Sanroi Lishan Khaidem na player of the match takhi. Aroibada maroiba pausing amuka hanna pizari. National Highway Singna Nampuda Road Tax, Godown Tax, Lauriba CPR Lengang na Kudakta, Handokadabani Haina Justice Committee na Lengakta Taksilakwi.
जिरीबामदगी पिकलिबा अंगांग यावना मियोय तरुक फारगा हाथिबा मदि उख्रुलदा लैबा PNB गी ब्रांचदगी लुपा करोड़ 19 हेनबा लुट तौखिबदा ट्रेनबसिंगी मथक्ता NIA ना चार्जशीट थांगलखरे ngasi leibak sin matungna pangthongnabagum Mahatma Gandhi na laikhidabagi numit ku ningsingduna Martyrs Day 2026 ki thoram Imphal gi Gandhi Memorial Hall da pangthokhe amasung Manipur kanba khongtat to saugat poina hayeng petrol pump sing thong lon gani haina MPDF na khangalakli amarom do oil pump sing mau sagum thong hangbiyo haina kokomina appeal tarakli Matasida bulletin na siloi sinjare Manipur miyam gi punsida khwaidagi hena maroiba state asigi lebasige madi malem gi pau singi damak SKTV news po miteng taduna leibiu loisilakpada pumnamukpu amuka hana khurumjari